Imphal West District ki LEIMAKHONG CHINGMANG sakhangdaba singna yum kaya mai thari logi wangmada thabak tawriba sing Manipur Police Commando na takthoknaba hotnari hairi. Numit humni ki khongchata Union Home Minister Amit Shah ngasi numadang Imphal da thunglaragani mahaki khongchat ki mangoinana ngaksal ki akanba thaurang sing laukhatli. SUGNU amasung SEROU area ki yum mai thakraba maitai khulsingi awaba taraba miyam safagadaba mafamsingda security force singna hondokpagi thabak chathari. Chingi atopa purup singna tumina leishinbagi mahuta apunbagi saktam ngaknaba phongna thoraktuna thamoi gi oiba wa phongdokpa matam oire haina BJP Manipur Pradesh ki spokesperson ELANGBAM Johnson na phongdorakli. Amasung ambulance sa aka ito thokhanba amadi chathok chasin tawbada athingba pibiganu haina THOUBAL District Hospital ki Medical Superintendent Dr. W. Ruhini Kumar na appeal tarakli.